मरोइबा पाउसिंग पिजरी COVID-19 positive ओइरबा लिलोंगदगी मियोय अदुगा फ्लाइट ता तोंमिनरकपा मियोय 38 चंगजरक्तुना मखोय मखोयगी सैंपल सिंग टेस्ट तौबा हौख्रै। दिल्ली की निजामुद्दीन धर्म की ओइबा थौरम याउरबा फॉरेनर चनिपान मस्जिद अमदा लोतुना लेरमबदगी दिल्ली पुलिस ना फागत पंगमख्रै। अमदे रिजर्व फॉरेस्ट की मफम क्या लेप लेतना लामई थाबगी थबक चथरखले। खुरुमजरी टाइम्स ऑफ मणिपुर न्यूज मीडिंग ताबीरिबसिंगबु ngangon प्रियाना तराम नोकचेबगा लोइनना पाउ संदोकना पिजरी। COVID-19 positive ओइरबा लिलोंगदगी नुपा दुगा एयर इंडिया की फ्लाइट ता तोंमिनरकपा मियोय 38 हेल्थ डिपार्टमेंट दा चंगजरना मखोयगी सैंपल सिंग टेस्ट तौननबा थाखरे हाइना स्टेट मेडिकल डायरेक्टोरेट की मचिन चटपा मियोय अमना फोंदोरखले। स्टेट की ओइनानी सुबो ओइना पॉजिटिव ओखिबा मार्च की तांग 13 दिल्ली एयर इंडिया की फ्लाइट ता तोंमिनरकिबा मियोय 38 ngasi फावबदा स्टेट हेल्थ डिपार्टमेंट दा चंगजरक्तुना मखा ताबा क्वारंटाइन अमदि टेस्ट की दमक थबक पाइखटपा हौख्रै। पनबयाई लिलोंगदगी पॉजिटिव ओइरबा नुपा सिगी इमुंगी मियोय 12 अमदि पीस हॉस्पिटल एंड रिसर्च इंस्टीट्यूट ता लेमिनरम मियोय 19 एम्स अमदि जानिम्स ता टेस्ट तौबदा नेगेटिव ओइख्रबने। लिलोंगदगी COVID-19 की पॉजिटिव केस अमा फंख्रबगी तुंगदा तुरेल अहनबी सलामखा दारुल उलोम मथक अमदि डिस्ट्रिक्ट सर्विलेंस टीम थौबालनसु अकनबा चेक्सन थौरांग लौखटलिबने। तबलीगी जमात सरुक यारुबा फॉरेनर मियोय चनिपान मस्जिद मनुंगदा लोतुना लेरमे। दिल्ली की निजामुद्दीन इस्लाम लाइनिंग चटपसिंगी धर्म की ओइबा थौरम यारुबा मियोय 2,200 ममांगदा हेल्थ वर्कर अमदि पुलिस ना रेस्क्यू तौबा ngamख्रबा मतुंग ngasi दिल्ली पुलिस ना थिगतपदा हाइरिबा मियोय सिंग असि लोतुना लेरंबा थेंगनरखिबने। पनबयाई दिल्ली पुलिस की माइकैदगी हौखिबा मार्च 19 दा दिल्ली गवर्नमेंट लेमहौरिबा मियोय सिंग थिदोकपदा मतेंग पांगनबा पाउ पीखिबा लेख्रबने। थौरम अदुदा सरुक यारुबा स्टेट असिगी लिलोंगदगी मियोय अमसु पॉजिटिव ओइखिबा लेख्रबने। महाका लोइनरुबा इमुंग मनुंग अमदे फ्लाइट तोंमिनरुबा मियोय क्यासु गवर्नमेंट ना थिगतुना पाइखटफम थोकपा चेक्सन थौरांगसिंग पाइखटपा लेख्रबने। लॉकडाउन की चनक कांगलोन थुगाइदुना गाड़ी थौदुना लाकपा मियोयसिंग कक्चिंग पुलिस ना डिटेन तौबदा नतना फाइन थियनख्रे। ngasi ayuk anganbadagi hauna कक्चिंग डिस्ट्रिक्ट पुलिस की कक्चिंग ओसी ना चिंबा टीम अमना कक्चिंग खोंगनांग मरी फांगबदा चथकिबा ड्राइव अदुदा नियम थुगाइबा मियोय हुमफुरोम डिटेन तौदुना थंबदा नतना डिस्ट्रिक्ट मैजिस्ट्रेट की ममांगदा पुथोक्तुना लुपा चनी टीआर कक्तुना तुंगदा डिस्ट्रिक्ट पुलिस की माइकैदगी हौजिक मालेम पुंबदा थेंगनरिबा COVID-19 लाइना लाइचट असिदगी मियाम पुन्ना ngakthokminasi लेंगाकना पीरिबा नियम नीति से ngakना चटपियो हाइबा वाफम क्या फोंदोक्तुना वाखल तामिनरबा मतुंग वार्निंग तौदुना थादोखी। नाकल अमरोमदा थौबाल पुलिस नसु कर्फ्यू अमदि लॉकडाउन की नियम थुगाइबा मियोय क्या गाड़ी गा लोइनना फागतुना एग्जीक्यूटिव मैजिस्ट्रेट ममांगदा पुथोक्तुना फाइन थिहलबा मतुंग थादोखरे हाइरि। फारबा मियोय सिंह थौबाल पुलिस की माइकैदगी वाखल ताहनखे हाइरि। COVID-19 गा मरी लेनना लायेंगबदा अचौबा थौदांग लौरिबा डॉक्टर नर्स अमदि लम असिदा थबक तौरिबा मियोय क्या मतिक चाबा प्रोटेक्टिव गियर सिंह लेतबना वायरस असि लौनबा यावरे हाइना रिपोर्ट अमना फोंदोकलगले। मुंबईदगी लम असिदा थबक्तगी पोथारुरबा मतुंग अमुक लायेंगबदा तेंगबांगलिबा चही 35 सुरबा यूरोलॉजी चही 50 सुरबा मचानुपा कार्डियक सर्जन अनिमक COVID-19 पॉजिटिव ओइरे हाइना रिपोर्ट अदुदा पनले। हौजिक फावबदा मुंबईदगी डॉक्टर 5 अमदे नर्स 13 पॉजिटिव ओइरे हाइरि। लांगोल चिंग लामई थारमलबा मतुंग स्टेट असिगी मफम क्यादा लामई थाबा लेप्ट्रे। चुराचांदपुर डिस्ट्रिक्ट के स्वांगदो खुलदा हौकिबा मार्च की तांग 25 सा तानबा मियोय ओइरमगनी चिंगनबा खरना लामई थारमबदगी हौकिबा अप्रैल की तांग अनिदा नोंग तारखिबना लामई अदु थिंगबा ngamkhre। लामई अदुना मरम ओइदुना उमंगी जगह हेक्टर चमरी रोम मांग ताखरे हाइरे। चिंगमई साकबा अदुना मरम ओइदुना लौमी क्याना थाजबा मही मरोंग कया अमा मांग ताखरे हाइरे।
Swangdogi Village Authority ki maikaidagi thawdok asida chenaribasing ain gi oiba thabak laukhatuna cheirak piyu haina government ki pungning chingsilakle. Nakal amaromda sakhangdaba miyoi kharana reserve forest ki mafam oiriba Chingkhai Ching Reserve Forest amade Nongmaijing Sing Reserve Forest mafam singda nongmanini gi mamangdagi lamai tharamle hiramasigi matangda Joint Forest Management Committee Top Dusaragi President T PRIYA na phongdok lakpada Chingmai thaba si mafam mari mangada chatharambane thawdodagi matangda committee asiga Forest Department ge official singa yengsille umang amadi Chingmai thaba lepnaba akoibagi mafam singdasu awareness pibagi thabak paikhatle Mang na makataraduna Reserve Forest mafam singda lam khopchen liba miyoi singi mathaktasu Forest Department ga khusamnaraga thabak paikhat pahuragane miyamna mahausagi khal kaidana umang mai thabagi thabak sing asi lepinaba appeal tawrakle COVID-19 ga mari lainana Kaisamthong Kendra gi social worker RK Sivachandra Singh na Kaisampat Laimajam Laikai dagi Koizam Diamond Singh ga loinana Kendra sigi manung chana laiba miyoi singda chana na ba polam sing yan thokrai makata na su wat hoba mafam singda yan thokani hairi Northeastern Youth Development Organization Kongpal Khetri Lekaina Club asina konba mafam singda laiba miyoi singda COVID-19 ga mari lainana chana na ba polam sing yan thokrai COVID-19 gi laichat ngakthong na ba paikhat liba cheksin thorang asina awaba mayok naraba pasoi kendra gi manung chana laiba Tera Laukrak Pam Laikai 19/16 amadi 17 gi akoibida leiba singda social worker RK Ramesorna chana thaknaba polam sing yan thokre masida natana thaknaba ising su miyam da yan thokhi Young Future Organization Langthabal Mantri Khong Awang Laikai na COVID-19 ga mari lainana club asina konba mafam singda chana na ba polam sing yan thokre haire ngasi club ki volunteer singna cheng hawai amadi manama sing yumthong khudingmaki yan thokhi Comram Students Union General Headquarters amadi Comram Students Union Churachandpur branch na Samulamlan Subdivision gi Comram Village Authority samadi Youth Club singa kusamnaduna Khul Kunromda Napsagi Ching Sing lemna yanthokre haina Comram Students Union General Headquarters ki General Secretary L Onyx Komna Thadorakpa Cherol amada phongdorakle Paugi marathana temba break amalokjari Hidak oina amadi thau oina animak sizinaba yaraba sangbrai thau phongbiragani sangbrai pambidagi sungba organic oiraba amadi side effect leitraba thau asina hiram kayada kanaba piri nungsang laikoi haksang chikpa laihau apomba phuri samkenba tonsil na chingba kaya laingbada kanaba piri thau si thakpadi yade akupa moral gidama contact tobiu sangbrai thau kyamgai maning laikai contact number 9366949811 Kanghanjaba Lamjingba Hospital and Medical Research Institute Private Limited na Hauzik Oyiba Kudong Chadaba Kaya Asigi Yenglaga Miyam Gidamak Hospital Asigi Maternity Ward Pung Kunmari Hangduna Miyam Gitogal Taujaragani Adumakpu Hospital Asigi Atopa Department Singdi Service Lepchagani Hospital Asida Lakchangai Mamangda Makhada Pijariba Contact Number Asida Han Appointment Lobiu amadi patient ka miyoi amadagi hena loina biraktanaba khanghanjari ba Lamjingba Hospital and Medical Research Institute Private Limited Rims Southgate Kombirei Kaitel contact number 8258967890 Break imatungda mayambo amukan hataram nokchari makhadaba pau pizare salai apunba nupi Lamjing Lop Sanulana COVID-19 namaram oiduna Lockdown tokibadagi awaba mayok naraba langjingda laiba hop homda chana naba polam kya mateng pangkhre nupi macha ngakta laiba hom asida ngasi sanulalgi advisor thingnam ombi ibe thoina luchingduna chana naba polam sing adu mateng panglubani Amaromda Kairao Assembly gi MLA Laurembam Rameshwar Maitegi meeting makhada BJP Kairao Mandal gi President Hawam Kantana Luchingba Kendra sigi polling booth khudingi sotharaba miyoi singda cheng hawai amadi thum yen thokre tha sigi amadagi hauduna Kendra sigi booth singda yen thokpa horakhibane ngarang humni chanba numitta Sandang Semba Maringkhul Poirau Tongba Funal Maring Waithau Chiru na chingba khun singda yen thokhi Jain lining chatpa singi Mahavir Jayanti na lakpada Manipur gi Governor Dr. Nazma Heptullah na yaifa paugzel pirakle mahaki yaifa paugzel gi cherol amada
Lord Mahavirana Malem asida santi amadi nuksibagi paujel sandokpa oirasano mahaki pokpagi numit palan thoram Mahavir Jayanti na lakpa asida Lord Mahavir gi paujel aduna state asida nungsi sanana aikhoi masel gi maraktai hina naksinaba ama purakpa oirasano hairi Lockdown tokibana maram oiduna Realize Rehabilitation Center RRC gi darkar oiba masaksing hidak langthak yauna phangdabadagi awaba ama mayoknare haina center asina thadorakpa cherol aman haire center asigi project director na ngasi thadorakpa cherol amada rehabilitation asigi darkar oiba hidak langthak sing phangdaba amadi chana thaknaba polam sing phangdabadagi awaba mayoknare maram aduna miyamna mateng pangbiu haina cherol aduna haire Nakal amaromda COVID-19 ngamari lainana nambol langpong makha laikai dagi kaisam Dinesh apokpa Sovana laikai sida leiba yumthong singda masagi lanai sanfamna chanaba polam sing yanthokre ngasi yumthong singda mateng pangkhibada local club ki maikai dagi su thagatpa phungdoklaki State government amadi police anigi marakta pau fauna daba manba leibadagi coordinating body Kurai na miyamda chana thaknaba polam sing phanghanbagi thabak leplagani haina body asigi spokesperson Loya Maitai na phongdokre ngasi Kurai thoiding jam laikai da nongmada changba chana thaknabagi manung chanba tilhau miyamda ahongba mamalda phanghanki body asina chana thaknaba polam sing phanghanduna lakpani adubu Manipur police na athingba pirakpana phanghanbada achauba awaba ama mayokna rakpani spokesperson Loya Maitai na government na piba permit pairaga paikhatliba thorang asi police amadi sarkar gi marakta pau fauna daba manba ama tawbusina makhata na body asina polam sing yenbagi thabak leplagani haiki COVID-19 dagi ngakthoknaba lockdown tokibadagi awaba taraba miyamda social development club laifam khunong makha leikaina leikai adugi maira paibiga pullaga miyamda chana thaknaba polam sing yenthokpa hokre club asina thadorakpa cherol amada laifam khunong makha leikai gi miyamgi awabada kharada oirbasu mateng oinaba mateng asi pangbani haina cherol aduna hairi Wangkai Assembly Constituency ki manung chana laiba mafam singda Arun Enterprises ki mapu Thangjam Arun Kumarna chatharakpa sanitization program ki manung chana ngasi mangani suba numita ward number 21 22 23 amadi 26 ta COVID-19 ngakthokna na ba hidak langthak sing kapthokre Social Development Club SDC Laifam Khanong Makha Laikai Imphal Isna Laikai asigi akoibada leiriba yumthong khudingda chananaba polam sing yanthokre ngasigi chananaba polam yanthokpagi thoram asi Laifam Khunong Makha Laikai Gram Panchayat ki member Samurai Latpam Somorjit Sharma Laikai gi Singlup Club amadi Maira Paibina kusamnaraga pangthokki Amaromda Wangoi AC gi manung channel laiba Govindragam Wakching Khulenda Govindragam Youth Development Association GYDA na khun asida leiriba yum chamri mukta cheng kilo manga manga yenthokre cheng yenthokpa asida laikai miyoi singna thagatpa phungdoknarakle Shiv Sena Manipur gi President M Tombina Uripok ta leiba naha kya ga loinana Uripok ki tongan tongan ba mafam singda leiba miyoi kya da lemna mask sing yenthokre ngasidagi haukiba lemna mask yenthokpa aduda hand gloves hand sanitizer sing so miyamda lemna khusinaki Kanglai Park Students Organization na COVID-19 ga mari leinana Manipur University gi hostel sing ya koibada hida kapthokre haina KSA mayai loisangi Public Grievances Secretary Toizam Anakumana Thadorakpa Cherol Amana Phongdoklakli Cherol aduna makha taraduna COVID-19 asibu lamthengnanaba miyam punna lingjel manaba amadi wakhal taba changi hairi Paugi marathana tembe break amaga sulokjari Sangai Services Private Limited
Yellow Mida Tabak Pirasi, Tabakta Chilau Tirosi. Adomadom the Mayuk Nadiba Awa Singadu, Kohan Nabagi Lazare, Sangai Services Private Limited. Yum Gimi Yam the Lajade Hibagi Awaba Lebiganu, Yum Gidarkar Oba Tabak Toram Sing Tobina Basinmi Nekpage, Kudong Chaba Kumbigani. Manipur Ahan Boina Yamna Hongna Amadi, Yamna Laina, phone call Amakakna, Darkar Oba Sinmi Nekpa Yabagi, Kudong Chaba Pizariba, Sangai Services Private Limited ne. Pungkaragi Amadi, Nongmagi Waibagi Kudong Chabasu Pijari. Pijariba servicing the any type of construction, driver and home tutor available, housekeeping and house cleaning, pest control, catering service, electrician, carpenter, plumber, electronic repairing, haibadi, fridge, AC, water purifier asina chingbasing semjari, amadi, any type of labors available. Akupamorol gidama contact tobiyu, Sangai Services Private Limited, Uripok Torang Mamlekai, Manipur 795001. Aikogi contact number 7005071 natraga 7005112 Aikogi email ID sangaiservices@gmail.com. Break matungda mayambo mukana taram nokchari makhataba pau pizari ADC Chandel gi mikhalda mirep oina saruk yagadoriba J Khongsai na ngasi mahaki constituency da leiriba miyamda cheng hawai amadi thumna chingba polam sing laikai sing da chatuna lem yenthokhrei J Khongsai na angamba polam khara yenthokuna miyamgi awaba khara kokna ba paikhat pa khongthang amani amadi chahi manga asida ngasi fawba constituency asida miyamgi ni haiba luchingba ama fawba leitana lagle haiduna pinda ba phongdoklaki aduda egoigi laibak thiba mana egoigi consensus gi si leader leide aduga chahi manga si leader leide ba kumne aduna ate di mai consensus gi leadership na intending or sitting ADC or social worker da yelle aduga aina isa gi pocket on pocket da gi ai consensus manung sida angam madeng priyada household da adum pizabane Lairik Yenbam Laikai Gram Panchayat ki Jila Parisad Lairenjam Olen gi meeting makhada Pradhan member singa kusamnaduna Gram Panchayat asina konba mafam singda chana na bapolam sing yenthokre makhata na su awat pa mafam singda yenthokpagi thabak paikhat kani hairi lao hey esai sunanda Thanga Part 2 ge Ward number 1 ge member Moirang Them Kunje Bihari na so mahaki liching makhada ething khunjau ge naha singaloina na yumthong khuding sin bathungna fogging tawbaga loina na hand sanitizer su yung khuding gi yenthokhe hairi Fambal Multi-Purpose Cooperative Society Limited Yairipok ke kruna lambida mas uptana lakpa mioi lising amaromda ngasi mas piduna ufan kre hairi COVID-19 ki Jackson Thorang Lokhat Poina Fambal na Yaripok ke kru makhal laikai gi akoibedasu hida kapthok khraba matong ase ke kru Gwarok Mahadeva Lamkhaida Society sigi member sing na face mask sing adu yenthokibani Jiribam Municipal Council JMC के chairperson A Santi Devina Jiribam के local MLA MD Asab Udina JMC के ward खरदा मिचंग मिखाई नाइना चेंग ये ले हाइबदो आरानबा युमफम याउदबा पाउनी हाइना MLA MD Asab Udin की nominee M Promena फोंगदोख्रे ngasi Jiribam की बाबू परादा लैबा जुरी न्यूज नेटवर्क JNN की conference hall दा पाउमी सिंगोना बादुदा Promena makha taraduna चेंग की अवाट पर लैबा मरमना Ward ama anida pulap amukta yen bangamdabane cheng sing ahan akon gi matung ina cheng sing asi yenjaki purakliba cheng sing asi MLA gi masa gi senfam puthoklaga purakpa cheng sing ni mahakna makha taraduna curfew leiba maramna chathok chasin tawbada awaba ma oigedra khanduna club khara pulaga mayai chagadaba mafamda cheng sing asi yenjakibane aduga ward number 2 da thokiba irang adu councillor singna pirakpa list adugi masingdagi cheng loba lakpa masingna helakpadagi Thokibani adubo makhata na karamna pisige haina thorang tawri haiki Shenga tasena makti district kudi maktaki khwaidagi labri badi Jiribam district ni maramaduna honorable CM dasu aina khurumduna haijaring badi Jiribam masi mitop ki lamni haibagi mieng asi thambiganu asa MD asabudin honorable MD asabudin gusu mitop ne na khambiganu amadi Jiribam praja singi yengaga Honorable CM nasu MD Asabudin gunung sibiu amati jiri praja sing gunung sibiu loina na jiri praja ki namta katikang mai onsan bituna MD Asabudin bu nung sibiu katana tala jiri praja sing masu nung sibiu tuna tengang gena nam kita namta ai mass media ke bagi lagi Honorable CM nasu forum jari
TOMTV na akhanana laukhatcharakpa adongi khonjelgi thauramgi khuthangda miyamdagi tongan tonganba wafam kya phongdok pirakpa leptre karamba miyoi singna kari karamba wafam sing thambirakpage habado miyam puna amuktang taminasi Laingak na laukhalak liba khongthang khudingmak taramna oksei adubu laita lairabana maram oiraga yumdagi thok lakpa ngaktani kanasu COVID-19 naba pamde kanasu siba pamde kanasu police ki sai saba pamde adubu sadaba yadaba thakdaba yadaba upai laitabana maram oiraga lambi da thoklakpa ngaktani aduna सरकार दा अपील अमतंग तौजरी मदुदी नोंगमगी चंगदबा यादबा पोटलमसिंग असे युमथोंग यौहनबियु अदु ओइरबदी युमदगी कनासु थोकलकलोय कनासु लंबीदा उबा फंगलोय प्रजाना यामना थवाई यावना अखोइगी इमुंग अमदा नुंगाइतबा थोकपा खुदोंचादबा थोकपा अदगी लाइना लायोंग थोरकपा मतमसिदा याम कलेक्टिव ह्यूमैनिटी अमा उटलगा याम डिप्रेसिव होइबा मतमसिदा अखोइगी मिनुंगसी हाइबसी करिनो कंपैशन अमा उटलगा मतेंग अमा मतेंग पांगनबगी मीनिंग अमा थोखलगा तौरकपसे असि आइना सरकारगी माइकैदगिसु खरा उहनजनिंगी अदुगा आइना हना अखोइगी पबुंग सीएम एन बीरेंदसु हना अपील तौजरी सरकारनसु अखोइगी चीफ मिनिस्टर की हक्सेल तेंगबांग की स्कीम अदगी रिलीफ फंड लेरिबसिंगसिदगी खरा काइथोकपिरगा अखोइगी ओलिवियागोई फैमिली की अदगी मागी लायंगी ट्रीटमेंट मयामसिदा मतेंग खरा पांगबिरगदी यामना नुंगाइजगनी अदुगा मखोइगी इमुंगनसु अदुगी ग्रेटिट्यूड टू सोइदना उत्पिरगनी अदुगा पुंसिगी काउजरोय हाइबदो आई हाइजगे आई हौजिक गुवाहाटी सेल्फ क्वारंटाइन तौदुना यूमजा लेजरी COVID-19 सिना मरम ओइदुना 21 days लॉकडाउन लाउथोखिबा अमदे फ्लाइट अमदे ट्रांसपोर्टेशन अतई मयाम थिंगजिलकपदगी यूमदजु मतम चाना थोखौद्रे हौजिक गुवाहाटी ग्रोसरी दुकान वेजिटेबल दुकान अमता हांगनद्रे पैसा लेरगजु पोचे अमता फंगद्रे COVID-19 की पॉजिटिव केस नोमगी हेंजिलकले असम अमदी नॉर्थ ईस्ट अतई स्टेट तजु असिना मरम ओइदुना लॉकडाउन की नुमितसु एक्सटेंड तौरओय हाइनिंगाई लेते एक्सटेंड तौरपगी चांस याम वांगे अदुना मणिपुर सरकार की माइकैदगिजु अंगम मतेंग पांगबियु यारगदी इवैक्यूएट तौबियु युमदा मणिपुरदा टोटल लॉकडाउन दगी हेन कंसलकपना मरम ओइरकांदा चथोक खोथोक यारक्तबा पुलिस की मतेंग लौनब होनरकपदसु मपानदा अखोइना थोकप ngamdaba पुलिसना तांजनबा अमदी मफम खरदा दिल्ली की मफम खरदा अंगांगसिंगदा हाइबदी स्टूडेंटसिंगदा नॉर्थ ईस्ट की स्टूडेंटसिंगदा चेंग किलो अहुमदगी हेना पिरक्तबा अदि युम्बुसिंगना दिल्ली सरकारना लाथोकचरगसु था अनी की फ्री ओइगदबनी हारगसु युम्बुसिंगना पैसा थोरकपा अमदी पीबा ngamdabadagi तानथोरकपा कया अमसु हौजिक यावरे A ward member of Ward number 22 of Imphal Municipal Corporations. I belong to the hot cities of Imphal town, namely Minithong Hata Golapati. Our state government providing food, shelter and needy items to those peoples who are coming from different state and staying in my ward. Likewise, I request the central government, different state government, chief minister, ministers, councillor, ward member, NGOs and to my loving people of our country that some of our Manipuri brothers and sisters staying in your state, they need food, shelter. This is my humble request. Please provide the necessary assistance so that they can survive and can fight Corona. Sana thaknaba amagi loinamak sumayaknari tawtabu Manipur sarkarna sana thaknaba kitang mateng pangbiri adubu munung mai changdaba yadraba aikoigi mai gi problem mai yaudrti kaimta tawba yadaba aduna mai gi recharge loisalakpa recharge thiure pangsilaktaba local gi kai da amada magi kitang net gi kape aba su mai magi account di paisa loisalakpa maram oraga akoi hojik
ꯃꯩꯒꯤ ꯔꯤꯆꯥꯔꯖ ꯀꯟꯅ ꯌꯥꯝ ꯀꯟꯅ ꯃꯥꯌꯣꯛꯅꯔꯤ ꯃꯩ ꯔꯤꯆꯥꯔꯖ ꯐꯪꯉꯛꯇꯕꯗꯒꯤ ꯃꯩ ꯃꯝꯕꯗ ꯌꯥꯝ ꯀꯟꯅ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯃꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯍꯥꯟꯅ ꯂꯨꯄꯥ 200 ꯂꯩꯔꯝꯕꯅꯦ ꯑꯗꯨꯗꯒꯤ खितंग हेंगटपीरगा क्रेडिट खितंग हेंगटपीगेरा नत्रगा अतोप लाइरम सिनबीरकेरा मसीमतंगा मणिपुर सरकार की पुनिंग चिनसंजरी मसीमतंग तौबीरदी याम नुंगाइनी हाइन खल्ली ngasi ukphong na kiba pause singda kari kari maru iba paw yauri bagi habadu mayam punna muk khangminasi pokna fam malem gi covid-19 confirm case lak tara henkre india gi lising ani ga chamanga ga nifutaret yaure awang nongpokta arunachal pradesh su coronavirus ki case confirm tawkhre assam gi kun yaure manipur gi sdrf ki damak center na lupa koti kun mathoi kai thokre rehab center quarantine oigedori prime minister na video message ki khuthang da miyam da paujel pikre april manga gi numidang pung 8 da miyam na electric muthatlaga mairan natraga atopa mangal thanbiu sana laibak peace hospital gi staff sing test negative oire covid-19 positive oikraba miyoi adugi macha tarage throat swab sample su negative oire lockdown gi kanglon ngaknaba chief secretary na miyam da appeal tawkhrai covid-19 thengna naba NEC na Manipur gi crore ahum kai thokrai Naharol gi thodang Mirai bakta panduna laiba Indian sing lotion bagi wafam laitri Delhi gi thodok ani na COVID-19 thengna bada awaba oire President NEC na COVID-19 thengna na ba lupa crore ahum sanction tawrakre ko passenger kuntra mathoi mag symptom amata phangdrei amamba asi manghan khinaba minute mapan mai muthalaga candle light thanbiu MHA na lupa crore Taramatoiga lak marifutara mathoi finance ministry na lupa crore tarataret ka lak chaniga marifutara taret kai thokre apun bagi lingjel khaktana covid-19 lantheng na bangamgani Dr. RK Ranjan iraibak laibak miyam awaba mayuk naringai cherakta pochai gi mamal hena yoliba sing miyam yeknabani haina laukthok lagani suk nongmagi changdraba yadraba polam sing fanganaba laingak na sinbiu Manipur University gi online da class tawba hohan kre mahiroi sing chahi mangloi MU Ichel Express COVID-19 na wahalaba miyam gi tengbang bangamnaba MLA singi LADF tangkhai ama fawbadi thadokpiba fai Joy Kishan Sel toksen kraba lilongi miyam awaba mayoknare security gi thabak hena kanchan kre awaba tarba lilongi imung singda thaknaba ising yenba hokre COVID-19 thengnanaba donor ministry na Manipur gi crore ahum thadokre ahal singda pension gi sanfam yelagani nemcha Sangai Express Prime Minister Hayeng numidang laibak sin bathungna mai rakat piu RIMS amasung Jenims COVID-19 gi dedicated hospital oire Peace Hospital amadi positive oiba imungi miyoi sing negative oire positive oiba masing hangelaktri Huyen Lanpau Hayeng numidang pung 8 da minute 8 mai muthat pinaba appeal tawrakli candle dia flashlight natraga mobile phone gi torch thanduna ama toiba gi saktam ulasi Prime Minister Nizamuddin gi thoram yauruba miyoiga plane tongminnarak pasing test tawbada negative ore Peace Hospital gi doctor ahum nurse staff yauna miyoi 19 gi sample su negative ore Dr. TH Bhimo India da sikhiba masing 63 sure Aroibada maroba paw amuka na pizari COVID-19 positive oiraba lilongdagi miyoi aduga flight ta tongminarakpa miyoi 38 changjaraktuna makhoi makhoi gi sample sing test tawba hokre Delhi gi Nizamuddin da dharma gi oiba thoram yauruba foreigner chanipan masjid amada lotuna leirambadagi Delhi police na fagat pangamkre amadi reserve forest ke mafam kya lep laitana lamai thabagi thabak chatharakli Hauziki wanadi Manipuri paw matang sida loisan jare mideng tabiribasingba amuka hana khurumjari